Okhrol Higher Secondary School gi lamgi maming thonba amasong mapu oibaki matangda chayetnabadagi khoisaunarba miyam nangasi Ukhrul District Headquarter da leiba Tangkhul Nagalong TNL gi office amangata thokankhrai thawdogadu ngasi ayuk pung 13 makhairom tarakpa matamna thokibane thawdogadu da nupa ani amasong nupi ama asogapan nangke soglaba miyoi sing manak nakpada leiba clinic ta pukhatke adubu miyoi amage fibam khara lubadagi Laisipung Hospital da refer tawke Ukhrul Police ki maikai degi su makhoi gi personal ama soki haidei Powers ki matung ina hariba school ase lairiba mafam ase TNL gini loinana mafam ase gi matangda matam khara gi mamangdagi chayetnaba leiduna case tawribani haidei Makatana chayetnaba ase gi matangda Ukhrul Deputy Commissioner na ngarangdagi Ukhrul town da CRPC ki section 144 chalaike adubu miyam nothing badu gi mayokta thabak chatharakpa loinana TNL nothing mamarakta miyam gi oiba mifamama pangthoki haidei Loinana khoisaunarba miyamna rushing hall awangtangda pullaga district asigi view length leiba TNL gi office tamna changsinki made amangata du thokan kibene thawdogodu gi matangda Ukhrul police na shomoto case ma lokatuna thizin bahukre panbayai TNL ase Tangkhul furup ki khwaidagi chawba lupsingi manungda ma oiribani